Lakhipur Online Putoksaba April ki tang tarataret Irai numit ki Khomjinba Pao tabirase. Ahan bada marui Pao. Trong lau biki thaudok adubu makhata na maige kaya dagi yaning daba phongdok narakli. Bisnupur ki thaudok na Manipur ki Tampak ki jila mangada mobile internet ki athingba adu makhata na niminini amaga sangdogan kre. Assam ki higher secondary final result April ki kunmatho ki matung da lauthok lagani. Assam ki anoba MP ahum yauna MP taratarup Rajya Sabha ki member oina wasak lokre. Lok Sabha da Nari Shakti Bill ahum puthokre. Laiba ki Tausilda nupi singbu tangai padana yahon gadabani haina PM Modi na phongdokre. Delhi ki IGI airport tapai khana bahonari ngaida flight ani thangai na kre passenger singdi asoyanga ma yahodre. PIL amagi paukumda mikhalda bot thada ki daba voter singbu chairak piningai oide haina court na mayek sengna khangan kre amasung Israel amasung Lebanon gi marakta numit tarani gi ceasefire lautokre. Hauzik mapungoi pau tabirase. Haukiba April ki tang tareta Manipur ki Bisnupur district ki trong laubida bom kapsilaktuna pikliba angang anibo tamthina hatpi ki bagi thodok adabu yaning daba phongdok pagaloinana thodok asibu achumma wayal phangalu maralairaba miyoi singbo ahak pacharak pigadabani haina dabi tawraduna ngarang Manipuri National Council MNC amasung World Mitei Council WMC na punna kusamnaduna khutta maira paiduna pendabagi wafam kaya phongdokre Laiki draba singi thawaina lairamle da ingna chikna lairunaba minute ani tuminna leptuna thoni jakre thoromasida Manipuri Autonomous Council Demand Coordination Committee ke chairman Kangabam Santi Kumar amasung Manipuri National Council Lakhipur Court District Committee ke secretary Mutum Ranjit na chingba maroiba miyoi kyana saruk jakhe oiba odokse onna condemn kawi duga sida oi mayamna Manipur government amasung India government da nihat sina pikraba angang anitugi damak atla yauriba atki sinbada yauriba yauri singdo matik jaba punishment review Bisnupur jila ki trong laubida haukiba April ki tang tareta thokiba misi mina ki thodok kamari leinana Manipur ki Tampak ki mapam singda mobile internet ki athingba thamlakiba adu makhatana niminini amaga sagdogan kre panbayai Tampak ki jila manga Imphal East Imphal West Thoubal Bisnupur amasung Kakching jila singda mobile internet ki athingba asi makhatana thamduna lakhibane Hairiba lamdam sing asida makhatana thokaning da batautok sing thoktana ba masung aranba pau sandok pathingna bagi pandamda khongthang asi lokot ki bani hairi Assam State School Education Board Division 2 nangarang thoki bachero lamada lising aniga kuntaruk ki higher secondary final year ki result April ki kunmatho ki matungda lauthok lagani haina khangan kre board na thokpa notification aduna hai April ki tang tarataret haibedi ngasi asi result lauthokani haina sandokliba adu aranba pauni amasung miyambo lana lamjing bani hairi mahiroi singna board ki official website tagi phangba pau khakta thajaba thamna ba khangan ke result lauthokada ba sengman mit amasung matam matungda khangalakani haina Assam State School Education Board Division 2 ki secretary na thokpa cherola duna hairi Assam gi nauna khalaba MP ahum yauna laiba ki tongan tongan mamafam dagi MP tarataruk na ngarang Rajya Sabha ki member oina wasak laukre Rajya Sabha ki chairman CP Radhakrishnan na nauna khalaba member sing da wasak lahon kre wasak laukiba member sing adugi manungda Assam ki Mahamara gi hanagi MLA Jogen Mohan UPPL gi luchingba Pramod Boro aduga Duliajan gi anirak MLA oramlaba Teres Kwala ne Laibak asigi misingi chada yangkhaidi laibak ki wareb lobagi thausilda saruk yahanba mathau tai haina Prime Minister Narendra Modi na phongdokre mahakna hai laibak asigi chakot thorangda nari shakti na yamna maru oiba thodang lori amasung policy sembagi thabak singda nupi singbu mihut oibagi kutong chapa pibasi hojik matamgi yamnamak mathau taba mani nari shakti bandhan adhiniyam ga mari leinaba sangvidhan semdokpagi maroiba bill ahumgi matangda ngarang Lok Sabha da khana neinaba matamda PM Modina wapamasi thamkibani Bill sing adudi Constitution 131st Amendment Bill lising aniga kuntaruk Delimitation Bill lising aniga kuntaruk amasung
Union Territories Laws Amendment Bill lising aniga kuntarukni. Puari oiraba aina sibu sagunanaba Prime Minister na Opposition Party sing dapil tauke. Bill sing asi Union Law Minister Arjun Ram Meghwal amasung Home Minister Amit Shah na ngarang House ta butoki bani. Laibak sin batungna nupi singi damak reserve seat sing manana amasung ain gi oina chuna bamong da yenthok na bagi damak hauzik lairiba Lok Sabha gi apunba seat jamga nifu humdoya sidagi Lok Sabha gi anoba mihut masing asi chanipan ga taramanga ohen bagi pandam thamle. Masigi manungda seat chanika humbutarani thoidi nupi singi damak reserve tawgani haire. Nupi gi reservation bill asibu Congress na sagwadli adubu delimitation punsin badi yaningde haina MP kauruk pogwena phongdokre. Opposition party singi mahut sinduna bill singa sigi matangda khana naina bada MP kauruk pogwena hai mahaki party na nupi singi damak seat khakpa asibudi sagwadli adubu thawong asi laina amasung achama mong da pangthokadabani amasung reservation gi wafam asi hauzik lairiba constituency sing asi amuk nauna khaidokpagi matungda bill asi chanaba hoba haibadudi janingde haike. Lok Sabha da hauzik lairiba seat chamnga ga nipunithoi asigi makhada reservation gi thawrang asi ohengadabani haina mahakna dabi tauke. Sarkar na nupi singi reservation bill asi thabakoina pangthokpada matam manghalli haina phongdokladuna bill asi athuba matamda chana hangadabani haina mahakna phongdoke. Kasar gi Poilapul da lairiba Emmanuel English Higher Secondary School da Higher Secondary First Year da Science amasung Arts stream gi damak admission haure. Ningthina khang hairaba oja singna takpi tamiriba school asida Science stream gi oina Maths, Chemistry, Physics amasung Biology yauri. Aduga Arts stream gi oina Economics, Political Science, History amasung Education yauri. Asita natana Science amasung IT Laboratory, Smart Board ki facility amasung NCC gi kudong sabasu leiri. Mahiroi singna skill subject ki makhada IT, Computer Science amasung Application aduga Fine Arts su tamba yagani. First division da pass torokpa mahiroi singda 20% scholarship pigani. Prospectus amasung ataya kupamarol gi damak Poilapul da laiba Emmanuel English Higher Secondary School gi office da lengsin biragu natraga mobile number 9706 001 715 number asida pau phaunabiu. Admission hauzare Puri Sabang Kalachan Senior Secondary School Singirbon Kasarda Higher Secondary Arts da ming chanbituna mahiroi singi tunggi lambi sengbat piu English, Political Science, Economics amasung History subject kaloinana MIL subject da Alternative English, Manipuri, Bengali amasung Hindi lobagi kudong sapa thamsari mingjal sel lawzaroi experience lairaba oja singa tambi takpiriba Bannamati strike ki mami taldraba Sahar gi nilkhongbadagi yamna ingna chikna lairiba mamang chatta afaba mahiroi kya puthokraba school asida ming chanbinana bagi damak lengsin biragu Puri Sabang Kalachan Senior Secondary School Singirbon Kasar aku pamarol gi damak mobile number 9957796605 number asida pau khobiraknaba nolunga ningsinglagdi. Kanganjaba ma Milala sam panana thaurang jintuna private school sing da tamnanaba mitei longi mitei me ki textbook sing KG1 KG2 class 1 amasung class 2 gi lairik sing puthokjare lisingani ga kunmanga kuntaruk session da lobby ke ba school sing amasung lisingani ga kuntaruk kuntaret session gi oina lairik sing asi pambi ba school sing na Poilapul da leiba Milala sam panagi office mobile number 7086 023 979 natraga MM Publication Seramkhul ki mobile number 9435841809 number singa sida pau phobiduna lobi bayaragani. Delhi ki Indira Gandhi International Airport ta SpiceJet ki plane ama paikhan ba honaringai da leptuno leramba Akash Air gi flight amada thangai khre le dagi lakpa SpiceJet flight asina Hyderabad ta painama sem sariba Akash Air flight aduda thengki bani thodok asina SpiceJet ki yet thangba winglet amasung Akash Air gi oirom thangba horizontal stabilizer aduda khara amanga tathoke tawigumasung thodok asina passenger amasung crew member pumnamak asoi angam yaudana plane dagi kumthahan khre haire
भारत की ख्वाइदगी वांगबा वायल लोइसंग ओइरिबा सुप्रीम कोर्ट ना मिखल ग मरी लेनाबा यामनमक मरुइबा वायल अमा पिखरे वायल असिगी मतुंगिना मिखल गी निमित्ता भोट थादखिदबा वोटर सिंगबु चैराक पिनिंगाई ओइदे हाइना कोर्ट ना मयेक सेंगना खंगनख्रे भोट थादबा हाइबसी नागरिक अमगी हक अमनी अदुबु मसी तौदबा यादबा थौदांगदि नते मरम अदुना कनागुमा वोटर अमना महाकी अपामगी मतुंगिना भोट थादरोय हाइना लेपख्रबदी मसिगिदमक आइनगी ओइबा थबक अमता लौखटपा यारोय हाइना कोर्ट ना खंगनख्रे पनबा याय वफम असि अजोय गोयल कोबा मियोय अमना मिखल गी निमित्ता भोट थाददबा मियोय सिंगी मथक्ता चैराक पिगदबनी हाइना सुप्रीम कोर्ट ता तक्सिलकिबा पब्लिक इंटरेस्ट लिटिगेशन PIL अमगी पाउखुमदा वायल असि पिखिबनी अमेरिका की राष्ट्रपति डोनाल्ड ट्रंप ना इजराइल अमसुंग लेबानन की मरक्ता निमित तरानी की ओइबा नोंमै कापा लेपगी वाफम लाउथोख्रे लेबाकानी की मरक्ता शांति की वारी सानबा सिगी मतांगदा ट्रंप ना महाकी सोशल मीडिया की थोंगदा फोंदोकलदुना हाय इजराइल की प्राइम मिनिस्टर बेंजामिन नेतन्याहू अमसुंग लेबानन की राष्ट्रपति जोसेफ आउनगा वारी सानदुना जानखिबगी मतुंगिना ngarangdagi हौदुना सीजफायर असि चटनबा हौबगी वाफम फोंदोखि लखीपुर ऑनलाइन चैनल असिबु येंगबिरिबसिंगना पाव असिबु लाइक अमदि शेयर तौबियु अमदि हौजिक फावबा चैनल असिबु सब्सक्राइब तौबिद्रिबसिंगना सब्सक्राइब तौबियु अरोइबदा मरुओइबा पाव अमुखन्ना ट्रोंग लाउबिकी थौदोक अदुबु मखाताना माइगे कयादगी यानिंगदबा फोंदोकनरकली बिष्णुपुर की थौदोकना मणिपुर की तंपाक की जिला मंगादा मोबाइल इंटरनेट की अथिंगबा अदु मखाताना निमिनिनी अमगा सांगदोगनख्रे असम की हायर सेकेंडरी फाइनल रिजल्ट अप्रैल की कुनमाथो की मतुंगदा लाउथोकलगनी असम की अनोबा MP अहुम यावना MP 13 राज्यसभा की मेंबर ओइना वासक लौख्रे लोकसभा नारी शक्ति बिल अहुम पुथोख्रे लाइबा की तौसिलदा नुपी सिंगबु तंगाई फदना यावहनगदबनी हाइना PM मोदी न फोंदोख्रे दिल्ली की IGI एयरपोर्ट ता पाइखनबा होनरिङैदा फ्लाइट अनि थंगाई नख्रे पैसेंजर सिंगदी असोयंगा मे याहोद्रे PIL अमगी पाउखुमदा मिखलदा भोट थादगिदबा वोटर सिंगबु चैराक पिनिङाई ओइदे हाइना कोर्ट न मयेक सेंगना खंगनख्रे अमसुंग इजराइल अमसुंग लेबानन गे मरक्ता निमित तरानी की सीजफायर लाउथोख्रे लखीपुर ऑनलाइन YouTube चैनल की पाउ संदोकचबा ngasi gi oinadi matang asida loijare